COVID-19 Delta variant Airborne Oire, Manipur Thar ASIDA positive OIKHIBA AYAMBA MEEOI Delta variant ni lengang na PB SOP Meeyam na Henna Chekshinba Mathou Tare HAINA Manipur lengaki Directorate of Health Services ki Director Dr. RAJON FONGDOKKHRE Hauzik lamdam asida nauna COVID-19 naba amadi mi sibigi chang hengalakliba asigi matang dangasi lamphel da leiba Directorate asida pangthokpa paugi mifam amada Dr. RAJON wafam asi phongdokhibani mahna makha tana hai Manipur da hauzik phawgi oina punna mioi lising Marifuni Toiga, Satruk, Marifunipan, Henbagi, Muising positive over Tenacraba Matunda, Hosing Mui Lissing Mapan Gimataka, active case on a lady. Lights at the Sidage, Mui Lissing Amaga, Sohum Yankai Henbana Lake Hidre, Salibasahi, Lissing and Nikun Matogi, April Tadage, June Fauba, Tahumasigi Manunda, Punda Mui Satret Kohumdratruk Lake Hidaba, Asida, Directorate Fangba Datagi Matungina, Chada, Maripunda Dasmik Ohumdi, Vaccine Katokaba Mui Oiramke. Vaccine kapthokba atai mioi singsu numit 10 sudriba mioi singna ayamba oiramba thengnaki vaccine kaptholaba numit 10 manindigi matungda vaccine gi sapsaba mathau pangthokpa haurakhrabadi COVID-19 na maram oirga sibidagi ayamba sarukti kanba ngamle haiba khangle lamdam asida vaccine kapthokpagi changsu yamna wangna lei lakliba thakhra asida asauba ahongba ama soidana purakpa ngamlagani haikhibaga lonena hauji COVID-19 laisada se matam kuina thengnaduna lakpa asida Meeyam da lengangna piva SOP sing laithorpagi mami chawna taribasi thadoktuna Henna Chekshinba leiminaduna laisada se athubada maru fangna muthana bahona minase Leriba award apa Meeyam se leriba personal protective equipment testing gi material consumables adagi akhoigi leriba ambulance leriba adagi pot khodimak se akhoi tip total lere aduga pung ing na tapna akhoi me thengnamina si akhoi health department ngaktan thengnamanga moi media person ngaktan thengnabanga moi praja gi apunba yakhoi gi section khodimak ki apunba adagi NMS district administration police department leiba akang hi mayam se akhoi punjanarga yam ing na tapna thenasi masi akhoi na dung ngamgani haiba wafam singdang thamjaraga akhoi Manipur government chi message lanji makada पाइदर इब प्रोग्राम मैम से मसीगी मेजर्स मैम से मसीदे द मतेंग पांबियो है वाफम सिंगा इथमजक